Hi ma'am. Aise matam kuirabagi matungda blog ama puduna lakchariye. Kaisu laiba blog nateda. Ai smaina to sigizida aise handakti pambi gumba khara tharaga ne. Aigi mathakse aigi pothabam oinaba semjaribuko. Aduduna aina semini sida loi leirambanebuko. Poche ada lei ma'amse leirine aise. Am thajaningba. Do leirine loimak. Aduga sida leirambase aina ngarang nungdaw wairamse phajana sengtoe. Aduga sidoina seme somdoin thangjalle. Ado ma'am sigi aigi manama singse manama singi haira pambi ma'amse khatang kai thai do ma'am da anaubanina update tawjarake. Echanupa sem chaore pozu poli ain toise ko. Sidagi haura asiko. Sisina hangam hunbani aina sina tuning khok laire sida hangam jugar hunjalle dum aduga sisna maroina pakti adagi sanarai ju khra hunjalle sida phadigom ju hulni phadigom haure sina mukthru bini mayon ga chonge aina laini lamlong dagi siju lupa 50 pi charda sanarai sida ju phadigom kai khamen maru kai khra hulli aduga sina phappai je nungsa saman nana khamra hek thab numitu da urumda thambi hoda nana pukang kang ado anobodi chongkhalai hingadra yengage thada ngairi sina umuro hullini aduga sina dragon fruit anoba thabane na sisu anoba thabane buko ado mayon la pambi ani di mayon lakpa hore aduga sina aigi thaina thagibado hana aigi video yengma mi ge budi khangamni buko hise ado aigi jeng si hoji jing mapala I buko to duga da shu bhai pale simdi shirani khangne handa ham boina mapala pane buko mahai pale angang mane to handakti mapan sare aina wajagibado palaroidrana aduga to the palizini ko aduga sina angobane sesuma palai aduga mayam sina apple pambini ko apple je to sima yon je hana sumai leiramba na tebu ko chongkhalai ne ai leiba matam dadi ko aduga sina orange ne orange se palana palaga dum lae do chaore tai di phanam palak pane sigire adu sina boroi bambi ne mapala bani sisu na lichi ju pale do ma je hongtok pidriba adu ye ka kangjale hongtok ani ga na se ne tai chen gi bane ba ina sumba bag se oine ko aduga khangni jong ko yen khong apada adu sina haino jom ne aduga sisina champra ne ko champra chobane hai moi champra ani di pan bane adum leibada palak bane mapan toroga khara chawkhale stani pan bane buko aduduga mayam sisina khamen sim bane buko aina maru hunjan bane khamen sim achobdo aduga sina haino se ani palaga lae buko piktu pikna lak bane do haino jam saar ne amtang hingol aduga sisu dragon fruit anobane aina thabane ko loina chonge mayon loina si angang bane aduga sina kan ge chobusina angobane ba mayon la sisu asa mo khra leire du sin aigi grapes ni ko grapes amu angang ba hai da angang bhai da sigi grapes se sumaina la ande bu ko pictru ni laije aduga chawkhala ini matam jam kuirabani na aina ngasi di aigi hingol macha je aigi pha macha ita si jamtang mayam de ngam jage no charakpane video se thagat pangam na ba ai kan hotna jari angang ju kha chawkhale chahi pha dawre aduna khaga namba dum hora age adum kai haini phajaba namba ngam draga su dum nomagi aina dum ngamba khaga update sun tawjarke aduga sisna filter yada bane boko ado yadabda aina mana masing me amdo sta video amda thengna ba ndene semja bani da hachalaga ma hije ising khra jalle chummi na le hinde do ising do mo aina
이싱가 야나 짜이비ꯕꯅꯦꯕ 시징지다 ꯑꯗꯨꯅꯤ ꯃꯌꯥꯝ ꯁꯤꯁꯦ ꯂꯩꯔꯦ ꯍꯧꯖꯤꯛꯁꯦ ꯑꯅꯧꯕ ꯈꯔ ꯊꯥꯒꯤꯅꯤ ꯑꯩꯁꯦ ꯄꯣꯠꯁꯦ ꯊꯥꯗꯤ ꯌꯥꯝ ꯊꯥꯖꯅꯤꯡꯕ ꯑꯗꯨ ꯃꯐꯝ ꯂꯩꯇꯕ ꯑꯗꯨꯗꯨꯅꯦ ꯑꯗꯣ ꯁꯤꯁꯦ ꯑꯪꯒꯨꯔꯒꯤ ꯀꯩꯅꯣꯁꯨ ꯁꯦꯝꯗꯣꯏꯅꯦ ꯁꯒꯥꯏꯁꯨ ꯁꯦꯝꯗꯣꯏꯅꯦꯕꯀꯣ ꯁꯤ ꯄꯤꯜꯂꯔꯁꯦ ꯁꯤꯗ ꯇꯧꯔꯒ ꯁꯤꯒ ꯇꯧꯔꯒ ꯁꯝꯅꯔꯒ ꯁꯤꯗ ꯂꯥꯍꯟꯒꯦ ꯇꯧꯕꯅꯦ ꯁꯤꯗ ꯋꯥ ꯂꯩꯁꯤꯡꯁꯤꯅ ꯁꯦꯝꯗꯣꯏꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯁꯥꯁꯦ ꯁꯣꯝꯗ ꯂꯣꯏ ꯍꯥꯏꯊꯔꯛꯏꯁꯦ ꯁꯤꯁꯨ ꯋꯥꯗꯨꯅ ꯉꯥꯛꯁꯟꯍꯟꯒꯦ ꯇꯧꯕꯅꯦꯕ ꯑꯗꯨꯒ ꯉꯁꯥꯏꯗꯒꯤ ꯑꯩꯒꯤ ꯃꯅꯤꯡꯗ ꯂꯥꯎꯔꯤꯕ ꯑꯉꯥꯡꯁꯦ ꯁꯤꯗ ꯂꯩꯔꯦ 하이 떨어 하이 떨어 엄마 하이 say 하이 그이다 치치치치치 nâng bay được ạ cái đấy good tao nông solo xem bye bye tao solo xem bye bye 피슈리바니 아이세 피슈슈나 아ang수 꼬리니 뽀르 수저리 이 하니까 ꯃꯌꯥꯝꯁꯤꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦ ꯑꯩꯒꯤ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦ ꯍꯟꯗꯗꯨꯏ ꯃꯆꯥꯅꯨꯄꯤꯗꯨꯅꯤ ꯌꯥꯝ ꯆꯥꯎꯔꯝꯅꯤ ꯌꯦꯡꯉꯣ ꯑꯩꯅ ꯁꯨꯝ ꯃꯣꯏꯅꯤ ꯅꯝꯃꯤꯟꯅꯕꯁꯦꯀꯣ ꯃꯦꯃꯣꯔꯤ ꯑꯣꯏꯍꯧꯅꯕꯅ ꯑꯩꯅ ꯁꯨꯝ ꯃꯇꯦꯛꯁꯦ ꯍꯥꯞꯆꯔꯛꯄꯅꯦ ꯌꯥꯝ ꯆꯥꯎꯔꯕꯅꯤ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯟꯁꯦ ꯑꯃꯔꯣꯝꯗ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯍꯥꯏꯗꯤ ꯁꯨꯝ ꯁꯨꯃꯥꯏꯅ ꯒꯦꯞꯁꯦ ꯌꯥꯝ ꯂꯩꯈꯤꯗꯕꯁꯦ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯀꯦꯖꯕ ꯃꯇꯝꯁꯤꯗ ꯁꯨꯝ ꯑꯃꯔꯣꯝꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯣ ꯑꯃꯔꯣꯝꯗꯗꯤ ꯑꯃꯨꯛ ꯌꯥꯝ ꯐꯩꯌꯦꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯁꯥꯟꯅꯖꯕꯗꯣ ꯃꯥꯅ ꯃꯆꯤꯟ ꯃꯅꯥꯎ ꯁꯥꯟꯅꯃꯤꯟꯅꯕ ꯂꯩꯇꯕꯒꯤ ꯁꯨm ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯣ ꯁꯥꯟꯅꯖꯕ ꯑꯗꯨꯝꯕ ꯐꯪꯒꯅꯤ ꯈꯟꯕꯩꯗꯤ ꯑꯃꯔꯣꯝꯗ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯣ 이나ꯛꯇꯒꯤ ꯁꯨꯝ ꯀꯦꯖꯔꯝꯃꯒ ꯂꯥꯞꯊꯣꯛꯈꯤꯕꯁꯦ ꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯃꯃꯥ ꯑꯣꯏꯕꯅꯗꯤ ꯂꯣꯏ ꯈꯪꯉꯝꯅꯤꯀꯣ ꯁꯤꯁꯦ ꯑꯗꯣ ꯃꯤꯅꯗꯤ ꯈꯔ ꯍꯥꯏꯅꯤꯕꯀꯣ ꯑꯁ ꯀꯩꯗꯧꯕꯒꯤ ꯑꯗꯨꯗꯤ ꯑꯩꯅ ꯁꯤ ꯍꯥꯏꯔꯤꯁꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯍꯥꯏꯗꯣꯏꯅꯦ ꯀꯩꯗꯧꯕꯒꯤ ꯑꯗꯨꯗꯤ ꯑꯉꯥꯡꯗꯨ ꯌꯥꯎꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯑꯗꯨꯗꯨ ꯀꯥꯏꯅꯀꯣ ꯑꯗꯣ ꯁꯨꯝꯕꯁꯦ ꯊꯦꯡꯅꯕ ꯃꯤꯗꯅ ꯈꯪꯒꯅꯤ ꯑꯩ ꯋꯥꯔꯤꯗꯤ ꯍꯥꯏꯔꯔꯣꯏꯒꯦ ꯃꯈꯥ ꯇꯥꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯣ ꯑꯗꯨꯝ ꯆꯥꯎꯔꯛꯄꯗꯒꯤ ꯃꯅꯥꯎꯄꯥꯁꯤꯒ ꯁꯥꯟꯅꯃꯤꯟꯅꯔꯦ ꯑꯗꯨꯝ ꯀꯣ ꯑꯗꯒꯤ ꯆꯍꯤ ꯐꯥꯗꯧꯔꯦ ꯀꯨꯏꯗ꯭ꯔꯦ ꯑꯥꯒꯁꯇ ꯐꯥꯗꯣꯏꯅꯦ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯅꯣꯡꯃ ꯈꯛꯇꯪ ꯈꯦꯠꯅꯩꯌꯦ ꯃꯌꯥꯝꯕꯅ ꯑꯥꯒꯁ 11 ꯑꯣꯏꯗꯣꯏꯅꯦꯀꯣ ꯑꯗꯨꯒ ꯃꯅꯥꯎꯄꯥꯁꯤꯅ ꯑꯥꯒꯁ 12 ꯑꯣꯏꯗꯣꯏꯅꯦ ꯆꯍꯤ ꯐꯥꯗꯧꯔꯦ ꯆꯠꯄ ꯍꯩꯔꯛꯄꯗꯩꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯟꯅꯃꯤꯟꯅꯕꯁꯨ ꯅꯨꯡꯉꯥꯏꯔꯅꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯕꯀꯣ ꯑꯗꯨꯝꯕꯩ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒ ꯃꯥꯅꯁꯨ ꯃꯌꯥꯝꯕꯒ ꯌꯥꯝ ꯁꯥꯟꯅꯖꯅꯤꯡꯉꯦꯕ ꯑꯗꯨꯝ ꯃꯈꯥ ꯇꯥꯕꯁꯤꯗꯤ ꯃꯌꯥꯝꯕꯩ ꯃꯇꯨꯡ ꯌꯥꯝ ꯏꯟꯖꯅꯤꯡꯉꯤꯗꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯇꯧꯔꯛꯑꯦ ꯆꯤꯆꯦꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤꯡꯉꯛꯑꯦꯕꯀꯣ ꯑꯗꯨꯒꯨꯝꯕꯗꯨꯅꯦ ꯑꯗꯣ ꯃꯥꯅ ꯄꯥꯏꯕ ꯄꯣꯠꯁꯦ ꯑꯃꯁꯤꯗꯤ ꯑꯗꯨꯝ ꯄꯥꯏꯕ ꯍꯩꯔꯛꯄꯒꯤ ꯄꯥꯏꯅꯤꯡꯗꯣꯏꯅꯦꯕ ꯑꯗꯒꯤ ꯊꯣꯏꯕꯁꯤꯅ ꯑꯃꯨꯛ ꯃꯥꯅ ꯁꯥꯟꯅꯩ ꯀꯥꯟꯗ ꯆꯦꯟꯈ꯭ꯔꯤꯅꯦꯕ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯁꯦ ꯑꯃꯨꯛꯁꯨ ꯅꯣꯛꯅꯤꯡꯉꯦ ꯇꯧꯔꯤꯁꯦ ꯑꯗꯣ ꯑꯃꯨꯛ ꯊꯦꯝꯃꯒ ꯑꯃꯨꯛ ꯄꯥꯏꯍꯜꯂꯣ ꯍꯥꯏꯔ ꯄꯥꯏꯍꯟꯗꯣꯏꯅꯦꯕ ꯑꯗꯣ ꯑꯃꯔꯣꯝꯗꯤ ꯃꯅꯥꯎꯄꯥꯁꯦ ꯌꯥꯝ ꯂꯨꯅ ꯇꯧꯋꯦ ꯍꯥꯏꯗꯤ ꯈꯝꯕꯟꯕ ꯁꯨꯝ ꯂꯩꯗꯅꯀꯣ ꯑꯉꯥꯡ ꯃꯃꯥꯅ ꯑꯉꯥꯡ ꯑꯃꯒ ꯂꯩꯈꯤꯕ ꯃꯇꯝꯗ ꯈꯝꯕꯜꯂꯒ ꯑꯉꯥꯡꯁꯦ ꯇꯧꯕ ꯃꯌꯥꯝ ꯂꯩꯀꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅꯃꯛꯇꯤ ꯇꯧꯗꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯌꯥꯝ ꯐꯩ ꯑꯃꯔꯣꯝꯗꯗꯤ ꯑꯗꯨꯒ ꯃꯅꯥꯎꯄꯥꯗꯁꯨ ꯑꯉꯥꯡꯅꯦ ꯍꯥꯏꯕꯁꯦ ꯈꯪꯉꯒ ꯈꯨꯠꯅ ꯁꯦꯠ ꯊꯥꯗꯦ ꯃꯅꯥꯎꯄꯥ ꯋꯥ ꯅꯠꯇꯅ ꯃꯥ ꯃꯈꯥ ꯊꯥꯕ ꯑꯉꯥꯡꯗꯗꯤ ꯃꯥ ꯐꯨꯗꯦꯕꯀꯣ ꯉꯁꯤꯕꯨꯛꯇ ꯑꯗꯨꯒ ꯑꯉꯥꯡꯅꯤ ꯐꯨꯕ ꯁꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯃꯆꯥꯗ ꯇꯧꯁꯟꯅꯕ ꯑꯦꯛꯇꯤꯡꯗꯣ ꯑꯗꯨꯃꯥꯏꯅꯒ ꯑꯗꯨꯝ ꯇꯧꯋꯦꯕꯀꯣ ꯑꯗꯨ ꯊꯦꯝꯃꯒ ꯑꯩꯅꯅꯦ ꯃꯥꯁꯦ ꯑꯗꯨꯝ ꯁꯥꯟꯅꯄꯣꯠ ꯄꯥꯏꯍꯟꯗꯕꯁꯦ ꯑꯗꯨꯝ ꯊꯦꯝꯃꯒ ꯑꯗꯨꯝ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯝ ꯌꯥꯗꯣꯏꯅꯦꯕ ꯑꯗꯨꯝ ꯑꯃꯔꯣꯝꯗꯗꯤ ꯑꯩ ꯏꯆꯥꯅꯨꯄꯥꯁꯦ ꯑꯉꯥꯡ ꯑꯣꯏꯖꯔꯁꯨ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯏꯅ ꯈꯜꯂꯦ
ꯑꯗꯨꯝ ꯄꯤꯛꯏꯕ ꯃꯥꯅ ꯃꯃꯥꯒꯤ ꯑꯋꯥꯕꯕꯨ ꯈꯪꯕꯩ ꯇꯥꯏꯞ ꯇꯧꯕꯗꯣ ꯑꯗꯨꯝ ꯇꯧꯋꯦ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯈꯦꯠꯅꯕꯅꯤꯀꯣ ꯑꯗꯨꯒ ꯃꯥꯁꯦ ꯈꯇꯪꯁꯨ ꯍꯥꯏꯗꯤ ꯈꯇꯪ ꯄꯪꯉꯦꯕꯀꯣ ꯄꯪꯕ ꯍꯥꯏꯗꯤ ꯃꯉꯥꯎ ꯊꯤꯕꯗꯣ ꯑꯗꯨꯃꯥꯏꯅꯁꯨ ꯑꯣꯏꯌꯦꯕ ꯑꯗꯣ ꯃꯥ ꯁꯥꯟꯅꯕꯗꯤ ꯌꯥꯝ ꯄꯥꯝꯃꯤ ꯏꯆꯥꯅꯨꯄꯥ ꯑꯍꯟꯁꯦ ꯑꯗꯣ ꯏꯅꯥꯛꯇꯒꯤ ꯑꯃꯁꯦ ꯃꯅꯥꯎꯄꯥꯁꯦ ꯂꯥꯛꯈꯤꯕꯗꯩ ꯃꯥꯁꯦ ꯌꯥꯝ ꯆꯥꯎꯅ ꯎꯖꯕ ꯋꯥꯅꯤ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯀꯦꯖꯗꯣꯏꯅꯦꯕ ꯑꯃꯨꯛ ꯀꯞꯄ ꯃꯇꯥꯡ ꯌꯥꯝ ꯌꯥꯎꯋꯦ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯑꯩꯁꯦ ꯑꯗꯨꯝ ꯀꯞꯄ ꯃꯇꯥꯡ ꯌꯥꯝ ꯌꯥꯎꯋꯦ ꯅꯤꯡꯉꯝꯃꯛꯇꯕꯗꯣ ꯁꯨꯝ ꯇꯨꯝꯃꯝꯗꯥꯏꯗꯒꯁꯦꯀꯣ ꯑꯩꯅ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕ ꯁꯨꯝ ꯐꯨꯔꯤꯠ ꯀꯩꯀꯩ ꯈꯣꯠꯂꯒ ꯇꯨꯝꯕꯁꯦꯀꯣ ꯃꯥꯁꯦ ꯃꯅꯥꯎꯄꯥ ꯂꯥꯛꯈꯤꯕꯗꯩꯗꯤ ꯑꯃꯨꯛ ꯐꯪꯗ꯭ꯔꯦꯗꯅ ꯑꯗꯨꯒ ꯃꯥꯅꯒ ꯇꯨꯝꯅꯤꯡꯉꯦ ꯈꯣꯠꯅꯤꯡꯉꯦ ꯍꯧꯖꯤꯛꯄꯨꯗꯤ ꯃꯄꯥꯅ ꯈꯣꯠꯂꯦꯕ ꯑꯗꯨꯑꯣꯏꯁꯨ ꯃꯄꯥ ꯂꯩꯇꯕ ꯃꯤꯀꯨꯞꯇꯗꯤ ꯑꯃꯗꯣ ꯑꯃꯨꯛ ꯇꯨꯝꯗ꯭ꯔꯗꯤ ꯁꯦꯟꯅ ꯂꯩꯕꯗꯣ ꯑꯗꯨꯅ ꯃꯥ ꯁꯦꯟꯅ ꯉꯝꯗꯕꯗꯣ ꯑꯗꯨꯏ ꯃꯤꯀꯨꯞꯀ ꯑꯗꯨꯝ ꯌꯥꯎꯔꯛꯑꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯣ ꯀꯞꯄꯦꯀꯣ ꯎꯔꯒ ꯃꯇꯣꯝꯇꯒ ꯇꯨꯝꯖꯔ ꯂꯩꯔꯝꯕꯗ ꯑꯩꯁꯦ ꯑꯗꯣ ꯁꯤꯅꯦ ꯑꯗꯣ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯟꯖꯔꯒꯦ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯕ ꯄꯨꯖꯔꯛꯀꯦ ꯃꯌꯥꯝ ꯕꯥꯏ